Security Force ka khut thoknabi thodokta Kuki Independent Army KIA gi Lalmèe oiramba yai haina singnaba mioi ama asopa nangkhre lalholup adugi cadre sing sinaramba Nongmei manga police na recover tawre hairi hairiba thodok ase ngarang nungthil pung 2:30 taakpa matamda Churachandpur district ke Phangle sub division gi manung sanba kolchung amasung sopfung kul ani gi martalon of the leiba umang amada thokhibani hairi hauji soklaba KIA gi Lalmèe oiramba yai haina thajanariba mioi adugi maming lunpau kowe mahaki khong amasung khutta Nongmei maru amom panbagi dakfam lai hairi pau asina hai tha asigi nipangi numidangda Churachandpur district ke Phangle sub division gi manung sanba Songkhojau khunmanakta leiba Manipur Sarkar amasung Center Lengak ani gi marakta suspension of operation susanariba Kuki lalholup ahumgi apunba designated camp oiriba Horef camp tagi Kuki Independent Army KIA amasung Kuki Independent Organization KIO ni singnaba singna lethot bom jauna tongan mamakhan gi Nongmei umanga amasung maru sing overpower toga laukhibani thodok adu thokra matungda security force na Churachandpur district ki Phangle sub division gi manung chanba tongan mafam singda KIA gi Lalmèe sing thibigi humbagi thabak sathaduna lakhibani sugi designated camp dagi Nongmei amasung maru sing munduna pukhiba KIA gi commander in chief Thongkhongam Haukif allies deadbison jauna mahaki cadre sing khongul libagi thabak sathrapagi saruk ama oina ngarang Churachandpur district police ki personnel singna phijam selaga thibu humagi thabak satharaki maduda kolchung amasung songphu khul ani gi marakta KIA gi Lalmèe sing sangjafam loduna leire haiba akakna pau ama phangmadi police kangmuna mafam aduda sangsilu matamda khut thoknabagi thodok adu thokhibani hairi khut thoknabagi thodok adu thokhraba matung police na pham adugi akoiba mafam singda thibu humagi thabak sathabada Nongmei manga far pangamkhibani faraba Nongmei sing adugi manungda maridi singan bereni amana US carbine ni hairi hairiba US carbine adu tha asigi nifalda KIA gi Lalmèe singna sugi kemtigi lokhiba Nongmei sing adugi marakta yawba Nongmei ni haisu pau asina makha tari atopa pau gi source amadana khuthonabagi thodok aduda mioi ani amasu aso open nangki hairiba soklo mioi sing adu khunja oigadra KIA gi Lalmèe sing oigadra haiba chapchana khangma ngamdri cheraksida hauji soktuna laikanariba lunpau su kul adugi khunjani haina khunja singna claim tori aduga lenga ki maikai dagina mahak KIA gi Lalmèe ni haina claim tori makha taba ahen security force sing thok thokpham sangsinduna haujik pak sna Churachandpur district ki Phangle sub division gi manung chanba mafam singda thibu humgi thabak sathari hairi panbai Kuki Independent Army gi commander in chief oiriba Thongkhongam Haukif allies deadbison Churachandpur police station na lokolakhiba tongan ba mi hatba kidnap toba ransom tanbagi case singa mai lena mahak phaba amasung mahaki mari makong pibangamba mioi singda lupa lising yankhai figani hanasu wanted lauthokhiba laikhrabani Churachandpur district police na KIA gi commander in chief Thongkhongam allies Haukif allies deadbison wanted lauthokhiba ikui kuidana mahak lusingba khupu amana tha asi ni panda Churachandpur district ki Phangle sub division mung chanba Songkhojau khunmanakta leiba sugi camp tigi Nongmei sing adu overpower todura laukhibani thodok adu thokhra matung Manipur gi Mr Nongthongmam Biren gi maikai dagi su thodok adu taraina laude jenaba sing sodna phagani haiba wafam sing phongdokhiba laikhrabani